Manipur optional gi makai digi maru ebi I pausung thamjari hanbada pre-park na yowol gi ikai khumna bu ulakli second lieutenant oinam landaba amasum lance corporal ahanthem kanglei gi mafam na people's revolutionary party of kanglei park pre-park na ikai khumna bu utpagaloina awaba phungdorakli pre-park ki publicity officer mangal khuman thadorakpa chiro lamada tha asigi kunga manga da kanglei pa amasum Myanmar gi ngamkhai paringda apunba yowol option gi tengol amaga IOF amadi makoina samgatpa proxy force ka khuthoknabada imaleba gi damak thawaina pontha pikhraba kangle yawol kanalup KYKL gi lanmi sanglup miyam gi yawol lanmi MYL gi second lieutenant oinam telhaiba allies landaba sei kunthra ga tru amadi kangleipa communist party KCP gi lanmi sanglup miyam gi phingang lanmi MFL gi lance corporal ahanthem bisan allies kanglei sei kunga mapan gi mafamda pripa amasum masigi lanmi sanglup red army RA na thamoi su nuaitaba phungdokpaga loina awangba thakta yawol gi ikai khumna bu usari hadi kanglei pa ki yawolup singna taliba ningtam amadi apunba kanglei pa adu manungdagi kahnanaba silakpa lalong amadi yawol ihaw asibu marufukna thupsin khinaba honarakliba sida yawoloi singi apunba force na mapung phana mayukna duna maithiba piduna yawoloi singi dama sakthok se amadi makhoi bo awang bathakta ikai khumnei ningtam yawoloi athauba ani asina manung matam sadana laikidabada KYKL MYL amasum KCP MFL na nanghoriba awabada pripa amasum masigi lanmi sanglup red army RA na thamoi singna saruk yazari loinina imung manung mari mata marup mapang amadi sagai na tei singna nanghoriba kainabagi awa saiting asida thamoi sukna nuaitaba phongdoksari amadi athauba ani gi thawai merel na mapu magi lekolda ingna singna yatabu oida sanoidi amaromdana leibak lehauk sangyeng tawduna mangsilakliba leibak lehauk kalhausi Irabot Foundation Manipur leibak lehauk sangyeng tawduna mangsilakliba leibak lehaudagi kalhausi haina Irabot Foundation Manipur gi president KS Gopel Luwang na phongdokri wapam masing asi major khulda leiba Manipur press cup ki kaubru hol pangtokhiba pawgi mifamda phongdokhibani mangna makha taraduna lamdam asida leiriba leibak lehauk kanba haibisi Manipur nungsibigi ihan hanba khongthamani laumi singna leibak lehauk sangyeng tawbuna leibak lehaugi mapangal khalanbada leibak lehau ududa kari yauri amadi har kaya yawna mathau tari khanganduna laumi singbu mating pangli amadi leibak lehau haibisi uful amakak nati masida kanaraba posak sing nitrogen phosphorus potassium amadi mathau taba micronutrients singdana tana pambi amani hingbada sangliba zinc iron copper amadi magnesium singba kaya piba ngamnaba khongthang lokhatpam thu eki maram maduna lamdam asida laidiba laumi sing isai sai gi lopham amadi ingkhol sing mathangi anawu lawu matam yawdringaida leibak lehauk sangyeng tawduna mangsilakliba leibak lehauk kalausi Irabot Foundation Manipur leibak lehauk kanana bohona bada mari lena department singna su policy ama athubuda pangthokna bohona biwa amadi laumi miyam ga khusamna duna leibak lehauk sangyeng tawba hauragane hena supungtokhi mangna hai kanadabada thainadagi har bek lophamna saiduna mahi marog manghanba pambi suma pangal sonthanba amadi arembada laumi singna sel tinghanbagi hainabi si khudaktagi thadoktuna matik magul leiba chinjak puthok yamnamak mathau tari Manipur chemical fertilizer mathong maram param khangdana laumi sing sisina ningma mongna sisina duna natragana lana singpa torel thidana sisina rakpana ngasidi iramdam sigi mathak ithang thangba lehauk sing wangsilaktuna climate change ta asabu sapu piduna nong tagadaba matamna nong tadaba taroidaba matamda khangta ta duna plus thoanuna miyoi kya gi lanthum kya mangan khreari Irabot Foundation Manipur na sumari leina department sing amadi laumi mayam kusamaduna leibak lehauk sangyeng tawba horagani amadi mari leina baloising sing na hiramasida thawai hena yauksinba matam hoidi laumi miyam na paksna leibak lehauk sangyeng tawnaba loisang sing na su policy ama thupada puthokpa mathau tari laumi sing na su hena pukning sangduna mangsilakli bai khoi gi laumi singi ingkhol singi leibak lehauk kanduna iramdam puna kanminara saiki Amaromdana natural farming gi matang awareness program pangtokri All Manipur United Clubs Organization amuko amusum United Clubs Organization of Bisnupur District UCOBIT na Manipur lengak ki agriculture department ki kusamnaraga National Mission on Natural Farming MMNF ki matang da laumi singgoeba nomagi awareness program mga sining thokong upok pi amusum tapok pi da pangtokri awareness program adu agriculture department ki nodal officer ahanthem Ronel na National Mission
on natural farming ki matangda marik sumbu wapum sing tamki matau kramna lamdam asigi leijarakpa mahi marong sing sa thoklaina natural farming tawduna puthokadagi laumi singna kari thaudang logani amadi laumi singna karamba mating pangani haibigi matangda laumi singda awareness piki thauram asida amuko gi secretary organization Krishna Chandra United Clubs Organization of Bishnupur District ki President Wohengba Basanta saruk yakhi ngasigi awareness program aduga mari lenina laumi singna makhatana hai pakna thabak thoram pakthokpa ngamnabigidam committee amasu semduna natural farming da mai onsinduna hena sathok puthoknabagi punna warep lawminakhi thauram asibu silang bar asubu thaudang lawriba kwaksiphaidigi s bikram upokpidagi sursinga amasum ningthau khongdigi piba sandana tangdulai tadraba iramdamgi piba masida lawmi singna lawkham thokpa thaudang sing sapsana lawminaduna sathok hena puthokpigi amadi chemical yawdaba chinjak puthoknaba lawkham thokpa thaudang lawmina senasu phongdokhi makasa tharak poina pausal pausi gi editorial myam da thamjari lon chakhnaba hotnaminaba haibis punamaki thaudangni Manipuri lol Bharat ki Sangbidan ki Nipan suba Sidul Salana na Isterasi ki Mahiru Lupsing Civil Society Organization sing amati miyam na matam sana khongjang sangsinduna laklaba matung English sing amaga samapan ga maudra ga nithoigi August kunda Sidul language oina Bharat lenga na sakangki Manipur lol asi Isterasi da khunda minari ba phurup sing gi marakta phauna lol amasu oibitana tana Malem da ngangna riba lol sing gi Manipuri lol mitei lol sina karisu hanthana leibanati Say amakakta sapmana Bharat Sangbidan ki Nipan suba Sidul saliba lol kon kaniyama sum Nepalinga sidi Bharat ki selyek ta yaukre aduba Manipuri lol di Bharat ki selyek ta yahundana leiri masigi maroiba maramdi eikhoi masel gi marak sayet na balaiba madi lenga na lol asibu sakot hana na khona daba amasum state ki budget ta lol sakot hana na matik saba senpam hapta broina pukning sangbo wat patagini eikhoi gi lol asi eikhoi gi identity amani lol gi sayet na ba kaya ama leiba maramna identity crisis kaya thukli lol yan kaya na ohelagli ba crisis asi sumthona bohona bada institutional tawgi tangai fadaba amasu mang ta dun laidi hiram asida mari lainana lainga ki loisang akhang ahi mahairu lup amadi miyam gi apunba khana nainaba mifam ama pangthokuna maram sa biyana ba ama purang na ba honaduna sayet na riba solution na bohona minaga dabani masigi thaudang lengan na pham thui Hausik Bengali mayekta lairiba masing yamlaba lairik sing asi eikhoi gi Manipuri mitei mayekta onthokuna lol gi pukai thalanana ba khonagadabani hiram sida intellectual ayibi mahairu lup sing su asobu thaudang la phamthoi eikhoi gi lol sakhuna ba hona ba state ki budget ta senpham likna hapana lol sakhot pada matam thintali lairik mayam eikhoi gi script handoktuna lairik oina puthokna ba hona bada sel mayam ama mathok takani lol sakhona ba thabak tawbada sel yamna sangani maramaduna India gi Nipan subu Sidul da salabasu lonasi classical language ki thakta pukhona ba hona bada matam gi oina sathari ba assembly mifamda warep ama lahobu sungani maram di handak India gi tuan lol khara classical language ki thakta sanbada Manipuri lol kanthok lamba do puramaki oina lebuk thibani Loinan state lenga ki makhada lairiba Directorate of Language Planning and Implementation asi matam ga sunaba mong da infrastructure sing thamnuna lamasi da khanghairaba official khara hapsin basu darkar roigani lol gi maram da khangdaba miyoi singna Directorate asi da leibana lol sakhonan mangamloi lol gi maram da research tawduna degree phanglaba miyoi kya lairi makhoi gi mating loduna lol asi sakhonan na bo honabada lenga asina su ahen ma miyeng sangadabani Manipur lol asi India gi Nipan subu schedule sankiba sahi kuntragani thu shurba fawda classical language ki takta pukhatpa ngamdaba si lol asi sakhot pa thin thaduna lairiba sigi maram su kupna thidok pusungani Hausik lairiba lenga asina schedule language oiraba Manipuri lol asi sakhot hanana bo honabada pukning sangwa yamna darkar hoidi English singa maga samapan ga maudra ga nithugi August ki tangkunda Manipuri lol Bharat ki Sangbidan gi Nipan subu schedule sankibadagi ngasi fawba Manipuri language de state level celebration committee Mahairu lup sing CSO sing na language day thoram pangthokpada natana language amasum script ki award pa lairiba loinana lonyan sing eikhoi gi lol na musinna na bo hona basangi loinana Bharat ki selyek Manipuri lol yauduna lairiba sisu asoi atuba matamda sumthokna bo hona si Manipuri lol na Bharat Sangbidan gi Nipan subu schedule sankiba sei kuntrang ni thu surba fawba lol ga mari leina bi hiram kiada award apakya am lairiba si punamangna saruk yamina duna lol sakhona bo hona mina ba habi si punamaki thaudang na heba paujel pauksi gi editorial myam de special content moina myam de thamjari atopa pawmna kaibi da Braja takri
ngarang numidung matung pungkhai satpa do waida sitkiba akan manung lai nungsit marakta Imphal East ki manung sanba kaibi miyai lekai da leibi imung ama ki inkhol Braja takre haidi thaudok tu inkhol da hoba yongsak pambi ama amang ata thoki adumoina ma mi amadi sasan aso apan thokpagi pawti leiti Imphal East ki Indian Red Cross Society ki team amana nonglai nungsit na j&k hundokraba district asigi isikal satuna khudaki oina dambur kambal Kangkhal na singba tengbang pulam sing awa putarab imung sing na yenthokre hari amaromdana Pakistan gi miyoida akaiba pirabadi India gi miyoy singsu khudong thiba nangani Pahalgam terror attack matungda India amasu Pakistan gi marak nomu gi ungkhatnabi gi sang henkalakpaga loidana Pakistan gi miyoy singbu ama ata tholabadi India gi miyoy singsu aphaba oiroi hena Pakistan gi defense minister Khawaja Muhammad Asif na akan section warol thamnaki Defense Minister Khawaja Asif na India na leiba ani gi ngamkhaida lanmi sing thajinduna lan gi thorang torokli ba sida Islamabad ki maikei digi su sapsana pakumpi gani New Delhi ki maikei digi Pahalgam terror attack adu Pakistana terrorist sing bu sokat padagi ni haina maral sirakhiba ga loinana India gi maikei digi terrorism marufang na manghana bagi panamda ngamkhai saruk singda masing yamlaba lanmi amadi mapangal kalabu kusukulai sing leptana pusilak pasina lan gi thawong sa tharakpa tarabadi Pakistan gi maikei digi su sapsab warep lauduna pakhumpi gani haina phongtok kriari amaromdana Delhi da Naha ma kaptuna halamli North East Delhi gi Silampur area da sahi kun surabana Naha ma nongmaina kaptuna halamli haina official amana phongtokri laikhidraba Naha adu ki maming Samir kawi hana phongdok ladun official dunai ki mahak ngarang numidang pung 12 minit ni furum tabra Silampur area gi Z block ta nongmain kaplam mani hadi amarom na Pakistan na bom pokhai bida miyoy tare secret taraga tare sokre Pakistan gi awang nungsuk thangba saruk Khyber Pakhtunkhwa Khwa province da improvised explosive device IED amaning thokwa numita pokhai bida yamdra bida miyoy tare secret amasum atai taraga tare sokre haina police na phongdokre Bom pokhai bigi thaudo South Waziristan district ki wana bazar area da lokle peace committee amig office ta thoki bani haina local police nai ki makasa tharak poina to papam le Jammu Kashmir gi Pahalgam gi thaudok terrorist ni Swami Gobind Dev Giri Maharaj Jammu Kashmir gi Pahalgam gi thaudo terrorism gi thaudong ni thaudok te hek thokibaga central government terrorism gi matakta khudakte action lawkriba adu thaudo odur fureni khut yawbagini adubu Manipur gi irang city eikhoi masel gi martu thok irang ni haina Sri Ram Jamabumi Ayodhya gi treasurer Param Sridhi Swami Gobind Dev Giri Maharaj na phongdokre haribo wafam singang Imphal gi JN Manipur Dance Academy da Manipur Vida Vidya Vadana Sinduna Importance of Bhagavad Gita in present time have Hiramasi Pangtoki Bonomigoeva disclosed Tharamga Marilina Swami Gobind Dev Giri Maharaj na Pungtokibani Manghai j&k gi thaudo furen khut yaw maramna central lengan action tuna lokibani Manipur hausi thukli birang sidi eikhoi masel gi marta thokpa oibana theng tharaba su central government action lokatam thui lamdam masida thukli be irang siki matangna makoi gi mekai gi su lenga ka haijaba laikre loinana athubre action khradi lokhul lagane hain thajai lamdam masida PR thamlakli bisi santi hanjana bagi khongta amani hausi state asida tapna law and order gi phibam asi fogalaktuna tapna santi hanjalakpa gi lambi amada lakpa uri athubada hanagum ing sikpa lamdam amu oiragani ma ki Manipur gi khongsat asi Manipur bunungsiba madi makhoi gi lairiba Vedic school singi manungda ama oina lamdam asida Vedic school asi bu yingsinba lakpa ki Tentang asumna miyamda thamjage duga haujakoi nadi miyam pau matanga selu sinjarage masum makhata bano babdir miyam puna ngamine sena signal sigi makerigi miyang phamda makhata na thamjari